ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇ ꯂꯤꯇꯔ ꯁꯨꯡꯕꯥꯎꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯟꯁꯦ ꯃꯄꯨꯝ ꯑꯣꯏꯅ ꯐꯨꯠꯂ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯆꯥꯛꯇꯤ ꯆꯥꯖꯔꯣꯏꯒꯦ ꯀꯩꯅꯣꯗꯤ ꯑꯩꯗꯣ ꯍꯧꯖꯤꯛ ꯍꯌꯦꯡꯅꯦꯕ ꯇꯣꯔꯅꯥꯃꯦꯟꯁꯦ ꯑꯗꯨꯅ ꯋꯦꯠꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯉꯝꯅꯕꯗꯤ ꯍꯣꯠꯅꯗꯣꯏꯅꯦ ꯋꯦꯠꯁꯨ ꯆꯞ ꯆꯥꯅ ꯄꯤꯅꯕ ꯉꯝꯅꯕ ꯍꯣꯠꯅꯗꯣꯏꯅꯦ ꯑꯗꯨꯅ ꯆꯥꯛꯇꯤ ꯆꯥꯁꯤꯜꯂꯔꯣꯏꯒꯦ ꯁꯤꯁꯨ ꯃꯌꯥꯝꯒꯤ ꯈꯜꯂ ꯇꯧꯖꯔꯛꯏꯅꯤ ꯑꯗꯨꯅ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯔꯒꯦ ꯍꯛꯆꯥꯡꯁꯤꯁꯨ ꯌꯥꯗ꯭ꯔꯦꯕ ꯂꯣꯏ ꯄꯠꯊꯔꯕꯅꯦ ꯑꯗꯨꯒ ꯅꯨꯡꯁꯥꯗꯨꯁꯨ ꯆꯞꯃꯟꯕꯒꯤ ꯂꯣꯏ ꯀꯥꯊꯦꯛꯑꯦꯕꯀꯣ ꯑꯗꯨꯗꯤ ꯋꯥꯁꯦ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯍꯧꯅꯕ ꯇꯧꯔꯁꯦ ꯌꯦꯟꯁꯦ ꯀꯦꯖꯤ 2.5 ꯃꯌꯥꯅꯤ ꯉꯁꯤꯗꯤ ꯈꯨꯠ ꯑꯣꯏꯒꯦ ꯇꯧꯖꯔꯒꯦ ꯁꯤꯅ ꯃꯣꯔꯣꯛ ꯃꯦꯠꯄꯅꯤ 그만 짜도 근데 뭐 핫한 거예요? 그 때리 갈 때도 말해. 하고. ꯌꯥꯝ ꯑꯩꯅ ꯁꯤꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦꯕ ꯆꯥꯏꯁꯦ ꯑꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯥ ꯌꯦꯡꯕꯤꯌꯨ ꯇꯁꯦꯡꯅ ꯍꯥꯎꯋꯦ ꯉꯧꯔꯧ ꯌꯥꯗ꯭ꯔꯦ ꯈꯨꯠ ꯑꯣꯏꯒꯦ ꯇꯧꯋꯦ 통 hồ yuan trên là một chiếc này
ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯌꯦꯡꯅꯤꯡꯕꯗꯤ ꯈꯪꯗꯦ ꯑꯁꯦꯡꯕꯗꯤ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯈꯨꯠꯇꯨ ꯌꯧꯅ ꯇꯩꯔꯦ ꯌꯥꯗ꯭ꯔꯦ ꯁꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯁ ꯁꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯆꯥꯛꯀꯗ ꯌꯥꯝꯃꯗꯤꯀꯣ ꯈꯪꯉ ꯃꯣꯡ ꯃꯦꯠꯄꯁꯤꯒ ꯐꯨꯖ ꯑꯗꯨꯝ ꯑꯩꯗꯤ ꯁꯔꯨꯒꯤ ꯕꯣꯟ ꯑꯌꯦ ꯍꯣꯏ ꯁꯔꯨꯒꯤ ꯑꯉꯧꯕ ꯑꯃ ꯌꯥꯎꯕꯗꯣ ꯊꯣꯠ ꯂꯥꯎꯕꯗꯣ ꯌꯥꯝ ꯍꯥꯎꯋꯦꯕ ꯌꯥꯝ ꯑꯁꯦꯡꯕ ꯍꯥꯎꯋꯦ ꯆꯥꯛ ꯌꯥꯝ ꯇꯩꯔꯗꯤ ꯈꯪꯗꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ
เป็นไว้ถูกเลยนี่นะก็ยังทราบว่าจะอีให้เหตุผมเท่าแต่มาปุ่มทราบMangsi cũng sạch thôi cái này để tôi mangsi đâu vậy 풋버기야 그 다우가 헐에 인데 다 유우다 혹시 땅 와게 떠래 làm xin trong nhau thì xin phát đẹp làm sao nhậm này làm gì một âm đúng không là anh trai của trai
ꯃꯌꯥꯝꯒꯤ ꯈꯜꯂ ꯆꯥꯏꯅꯤꯀꯣ ꯋꯦꯠ ꯍꯦꯟꯒꯠꯄꯒꯤ ꯁꯤ ꯂꯣꯏ ꯃꯊꯥꯗꯤ ꯁꯥꯗꯣꯏꯅꯦ ꯑꯩ ꯌꯥꯝ ꯍꯥꯎ ꯃꯔꯨꯗꯨꯅꯤꯍꯦ wasal'ehe ꯊꯕꯛꯀꯤ ꯁꯔꯨꯛꯁꯤꯅꯦꯕ ꯁꯥꯏ ꯋꯥꯏꯗ ꯈꯖꯥꯡꯅ ꯆꯣꯛꯊꯔꯦ ꯄꯨꯛꯁꯨ ꯅꯥꯔꯦ ꯆꯈꯥꯎ ꯂꯣꯏ ꯈꯨꯖꯟꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯅ ꯈꯤꯇꯪ ꯄꯤꯛꯄ ꯊꯤꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯌꯥꯍꯧꯗꯕ ꯋꯦꯠ ꯀꯣꯆꯤꯡ ꯆꯨꯝꯃꯦ ꯍꯥꯏꯔꯛꯑꯅꯤ ꯃꯤ ꯈꯔꯅ
이봐 장난 먹는다 thấy hộp thì em họ mà này đi bức thằng lại mới nè rồi sẽ nó vào khăn ra này họ không biết 좀 hỏi vậy canal đấy rồi kháng đề vậy chắc mà tôi qua quay thôi thật rất là gì nào 그냥 못하래 sao rồi chứ ngâm đấy ngào quá mình nên được gì 그냥 뭐 보시가 그냥 완전 질림에 그냥 game gì thì qua đâu VPA thế thì video thì sao là xin lỗi tao game rồi sao rồi mình nha chắc yom ta đi một cái số là sinh ra mình có sao tôi sao bây giờ tụi này
ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ